Imphal West District Manungsan ba Koutrukta akan mamongda khuthoknari hojik phawbada Meeoi ani Leikhidre Meeoi nipa na sopa nangle thodok thokpomdagi SKTV news na phangba pawgi matung ina ngasi nungthil pung ani rom tarakpa matamda Imphal West District Manungsan na lamsang police station na konba Koutruk singthak laikai tamna thangnabada leiba Kangpokpi District Bethel lomdagi Kuki Militant Singna nongmai round kya kapsilakhe maduda phayengdagi angom ongbi surbala kobi nupi ama nongmai maruna panbadagi Leikhidre aduga mahaki masanupi na ye thangba makhutta panbadagi rimsta pukatuna laikanakhi Surbalana Koki Sarukta Nongmai Maruna Pankivani, Leikhidre Surbala, Koutrukta Leiba Mapam the Lakpani Hairi, Todok Aduda, Atopa Meeoi Omsu Asopan Nanki, Kuki Militant Singna Nongmai Kapsilakibaduda, Koutrukta Matok Togduna Leriva, State Security Force Amasung, Kulngakpa Singi Maike de Gisu Handuna Nakalani Gimarakta, Pung Amarom Kutonaki, Adubu Makata na Kuki Militant Singna Bom Yauna Akan Mamong the Landarakpada, Kulngakpa Masu Leikhidre, Loinana. Police personnel ama yauna Meeoi mari asopan nangki Asok pasing ambulance na rims amasung ras medicity da pukatuna laikanari akan mamong da nongmai kapna baduna maram oiraga thokdok thokpam dagi Asok pa Meeoi sing lauthona bahona bada sauna khudong sa da mayukna ki Kuki Militant singi landa aduda yum kharasu bom tasilakpadagi akai toi thoki amadi anapada leiba khunja sing mipaina badagi sapagada ba mafam singda senthong rakhi atopa pawgi likulamagi matungina Kuki Militant singna ngasi makhatana singi saruk singa thangnana leiba Kaksing district Bishnupur district amasung Imphal East District ki mafam singda nongmai kapsin duna landana ba thorang tauri hairi haujisu Koutrukta nakalani ki marakta ngaihak kanaraga akan mamong da khuthoknari hairi ngasi thoiba thodo asi agi imau haiba dare ngasi asi masanupiga loinana magi mapam Koutruk ni hairi Koutruk asida sasagibani pung ani ye timing adoida ikhang haudana lan tawrga lenambagi mumda nongmaina bom na attack tawrga ngasi gi thodo asi lekidabani masi yam thina pende sumba thong asi singya loya da leiba khungang asida toina Koutruk ka danate leiriba phayeng gram panchayat ki manung da leiriba Tarenbukpi Kangsu phayeng hairiba area asida thoi hani ngai lete maramdi singa tainaba kwaidagi nakpa mafam asida sumaina government asu matik chaba force thambidaba adagi thamiba central forcing CRB na kadugduna numai adu yam kanna kapnar timing duda kari dabagi yenga leiribno adu moina halaga kapu yadaba sumbagi sarkar gi sumba thawong athingba leiba mina kapaga khoibu siro haibagi mongda moina halaga su kaptaba akhoi adum siro haibra matam sangna lepuro matungda ngasi ikang khangokdana nungdin pung anirom tawa matamda khoi Koutruk area asida kuki khulai paibasingna khangokdabida khoi maitai thaba khunda afaba khulai kya paiduna nongmai kya kapsalapagi matungina khoigi leiba jaga asida leiba misam nupi ama so amadi khoi khungakpa amaga Leikhidre ngasi Leikhidre matungda khoi village voluntary habidi khoi khungakpasing nifan nei taduna hena sokpagi chama kya wangkhalei amadi state force na chingba kya amju soktuna leiri mafam sida hojiki oina jo khoigi mafam sida lepal leitana nakan animaki marakta khogi khutkan thongnari adubu gi khulai pabsina afaba kaya gi drone paiduna bong kaya ama thadari hiramjigi matangda program jariba italian SKTV news Koutruk